Chief Minister N. Birenna Luchingduna Fam Kiba ruling MLA Singi Mifamna Jiribam Mihata Jenaba Singi Matak Mass Operation Chatagani Haiba Wafam Yauna Tongan Bawarip Kaya Low Kibadugi Yengduna COCOMI'S Khwairambani Kaithelda Changsilamba Matam Kakta Bawakat Mifamadu Ngasidagi Chayolam Handokre Wakat Mifamgi Kongzang Handokpagi Fidebasi Ngarang Numidang COCOMI'S Coordinator T.H. Somorendrona Paumi Singi Kuthangda Lautokibane Somorendro na makha taraduna ruling MLA singi mifamna chayolamagi manungda pangthokani haina laukiba warep sing thabak ton thoklaktrabadi miyamga khanaraba tungda makha taba khongjang changsingani haina fongdorakhi Piangang yang le hat basiki mari lenana akogi mass operation lama uki military group khudiwaki mathakta operation chathargani haidana military manungda mokoi madugi pire mamusu lowi re haitar ko maduni khoi ngarang uki military habitoga military group ki mathakda chathabiu haibini khoina adugi matangna amuk masagi khoigi laigi draba innocent taru odo makhoigi case asi NIA da sinabane haibda moina adu photo lan he NIA da sinagare haibini ko adu Handaki Kogi, Bishempuda like Hidaba, Nipi, Pamarama, like Hidabasu, Matukisu, and I, the Sinargani, Hibani. Asigo Movarep, sing a Simukon and Mediterranean Manunda, Lorok of Targadi, Kokomina Mianga Lunana, Akanma, Hongjan Kaya, Kogi, Lengaxi, Matakta, Amodi, Chentel Lengaki.